ꯃꯆꯨꯒꯁꯦ ꯑꯉꯥꯎꯕꯤꯗꯨ ꯉꯥꯏꯔꯦ ꯑꯩꯁꯦ ꯇꯧꯏꯁꯦ ꯀꯥꯏ ꯆꯥꯛ ꯆꯥꯕꯗ ꯉꯥꯏꯔꯤꯀꯣ ꯃꯤꯃꯤ ꯆꯥꯁꯤꯜꯂꯤꯁꯤꯕꯨ ꯌꯥꯏ ꯄꯦꯝꯃꯅꯤ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯅ ꯅꯥꯎꯆꯥ Hi, hello Naucha. Okay, Sophia. Hi, Che. Hello. ꯑꯩꯁꯦ ꯂꯥꯏꯚ ꯂꯥꯛꯑꯔꯣꯏꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯅꯤꯉꯥꯏ ꯀꯟꯕꯤ ꯑꯃ ꯂꯩꯌꯦ ꯃꯥ ꯂꯥꯛꯀꯗꯔꯣꯏꯅ ꯂꯥꯛꯏꯅꯦ ꯅꯤꯉꯥꯏ ꯆꯥꯎꯕꯤ ꯅꯤꯉꯥꯏ ꯀꯟꯕꯤ ꯑꯃ ꯂꯩꯌꯦꯕ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯦ ꯂꯥꯏꯛ ꯑꯝꯇ ꯂꯩꯇ꯭ꯔꯤꯀꯣ ꯂꯥꯏꯛ ꯈꯔ ꯇꯧꯁꯤꯟꯕꯤꯔꯣ ꯅꯤꯉꯥꯏ ꯆꯥꯎꯕꯤꯁꯦ ꯂꯥꯛꯇ꯭ꯔꯤꯅꯦ ꯃꯥꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯩꯕꯨ ꯀꯧꯔꯝꯃꯒ ꯃꯥ ꯂꯥꯛꯇ꯭ꯔꯤꯁꯦ ꯌꯦꯡꯉꯨꯕ ꯂꯥꯡꯂꯦꯟ ꯆꯦꯅꯨ ꯈꯨꯔꯨꯝꯖꯔꯤ ꯂꯥꯡꯂꯦꯟ ꯉꯁꯤꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟ ꯅꯥꯏꯠ ꯂꯥꯏꯐ ꯂꯩꯕ꯭ꯔꯣ ꯂꯩꯇꯤꯌꯦ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯂꯩꯒꯅꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯩꯒꯅꯤꯀꯣ ꯑꯗꯒꯤꯗꯤ ꯃꯥꯏꯀꯦꯟꯅ ꯏꯇꯩꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯥꯏꯀꯦꯟ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨꯝ ꯑꯗꯒꯤꯗꯤ ꯂꯥꯡꯂꯦꯟꯅ 1 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯀꯦ ꯁꯣꯐꯤꯌꯥꯅ ꯊꯥꯝꯁ ꯑꯞ ꯄꯤꯔꯦ ꯑꯗꯒꯤꯗꯤ ꯆꯖꯤꯛ ꯍꯨꯏꯁꯟ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟꯅ ꯍꯦꯔꯣꯗꯤ ꯎꯗꯦꯅ ꯍꯤꯔꯣꯗꯣ ꯃꯥ ꯄꯣꯠ ꯑꯃ ꯍꯧꯖꯤꯛ ꯄꯤꯕꯒꯤꯅꯦ ꯀꯟꯅ ꯍꯣꯠꯅꯔꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯒ ꯂꯥꯛꯇꯦ ꯍꯥꯏ ꯑꯩꯁꯦ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯔꯣꯏꯒꯦꯅ ꯇꯧꯕ ꯈꯪꯕ꯭ꯔꯥ ꯉꯁꯤꯁꯦ ꯑꯦꯜꯕꯤꯁꯦ ꯇꯧꯔꯔꯣꯏꯒꯦꯅ ꯑꯗꯣ ꯂꯥꯛꯇꯖꯥꯔꯣꯏꯅ ꯍꯥꯏꯔꯛꯇꯅ ꯂꯥꯛꯑꯦ ꯑꯗꯒꯤ ꯆꯖꯤꯛ ꯑꯌꯥ ꯅꯣꯡ ꯈꯣꯡꯉꯦ ꯑꯣꯗꯥꯎ ꯅꯣꯡ ꯈꯣꯡꯉꯦ ꯑꯁꯤꯁꯦ ꯈꯟꯗ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯑꯩ ꯋꯥꯏ ꯇꯩꯕꯗ ꯁꯤꯗꯧꯔꯦ ꯑꯩ ꯉꯝꯃꯣꯏ ꯁꯤ ꯍꯥꯟꯅ ꯄꯕ ꯈꯥꯖꯨ ꯇꯧꯁꯜꯂꯨ ꯀꯦꯃꯦꯔꯥ ꯅꯣꯠ ꯀ꯭ꯂꯤꯌꯥꯔ ꯍꯥꯏ ꯀꯩꯅꯣ ꯀꯦꯃꯦꯔꯥ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯦ ꯍꯥꯏꯁꯤꯕꯣ ꯑꯩꯁꯤꯕꯨ ꯀꯩꯗꯧꯔꯒꯦꯕ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯀꯩꯗꯧꯔꯒꯦꯕ 114 ꯑꯗꯩ ꯀꯦ ꯁꯣꯐꯤꯌꯥꯅ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯁꯣꯐꯤꯌꯥ ꯉꯁꯤꯗꯣ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯒꯤ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣ ꯄꯆꯥ ꯆꯥꯁꯤꯜꯂꯤꯅꯦ ꯃꯆꯥꯁꯦ ꯂꯥꯡꯂꯦꯟꯅ ꯆꯦꯗ ꯑꯕꯨꯡꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯗꯥꯗꯣ ꯃꯥ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯅꯕꯒꯤ ꯍꯣꯠꯅꯔꯤꯌꯦ ꯃꯤ 140 ꯂꯩꯔꯒ where are you from we are from Silchar ꯃꯩꯅꯥꯝ ꯏꯕꯦꯝꯆꯥꯅ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦꯅꯨ ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯊꯣꯏꯕꯤꯁꯅꯥꯉꯁꯤꯗꯤ ꯀꯩꯅꯣ ꯆꯥꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯕ ꯃꯤ ꯃꯩ ꯊꯣꯛꯂꯛꯇꯦꯀꯣ ꯑꯩꯉꯣꯟꯗ ꯀꯥꯏꯍꯧꯔꯝꯃꯒ ꯃꯥ ꯂꯣꯠꯂꯒ ꯌꯦꯡ ꯂꯩꯁꯦ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯈꯪꯉꯕ ꯅꯪꯅꯅꯦ ꯀꯗꯥꯏꯗꯒꯤ ꯄꯨꯁꯄꯥ ꯀꯦꯀꯣ ꯕꯣꯡꯕꯥ ꯇꯧꯔꯣ ꯄꯨꯁꯄꯥ ꯃꯥ ꯀꯦꯀꯣꯠ ꯇꯧꯔꯒ ꯂꯩ ꯄꯣꯠꯁꯝ ꯑꯃꯁꯨ ꯂꯥꯛꯇ꯭ꯔꯤꯌꯦ ꯂꯥꯡꯂꯦꯟ ꯆꯦ ꯏꯆꯥꯅꯨꯄꯤꯔꯣ ꯇꯨꯁꯦ ꯏꯆꯥꯅꯨꯄꯤ ꯆꯥꯕ ꯑꯆꯥꯄꯣꯠ ꯆꯥꯒꯟꯕꯤꯁꯦ ꯁꯤꯒ ꯇꯨ ꯆꯥꯔꯤ ꯇꯨ ꯃꯨꯟꯅ 138 ꯃꯤ ꯂꯩꯔꯒ 0 ꯂꯥꯏꯛ ꯂꯩꯅꯦ ꯇꯥꯂꯤꯌꯥ ꯀ꯭ꯂꯦꯞ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯦꯃꯦꯔꯥꯁꯦ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯄ꯭ꯔꯥ ꯑꯁ ꯀꯩꯅꯣ ꯅꯣꯡꯅ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯑꯗꯨꯝ ꯂꯩꯔꯦꯅꯦ
ꯐꯔꯛ ꯀꯥꯏꯕꯨꯗ ꯐꯖꯅ ꯐꯔꯛꯅꯤ ꯑꯣꯏꯗꯣꯏꯁꯦ ला 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 मम्मीने ꯑꯩ ꯏꯃꯧ ꯅꯨꯡꯁꯤꯕꯤ ꯑꯥꯏ ꯅꯦꯅꯦ ꯊꯣꯏꯕꯤꯁꯅꯥꯟ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯣ ꯅꯦꯅꯦꯗ ꯀꯗꯥꯏ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯕ ꯃꯥꯅꯦ ꯍꯥꯏ ꯏꯃꯧ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯀꯧꯔꯛꯏꯕ ꯍꯥꯏ ꯏꯃꯧ ꯅꯨꯡꯁꯤꯕꯤ ꯑꯗꯒꯤꯗꯤ ꯂꯥꯡꯂꯦꯟꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯁꯤꯌꯦ ꯃꯤꯡ ꯀꯩ ꯀꯧꯒꯦꯅ ꯍꯪꯉꯦ ꯅꯪ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯃꯆꯥ ꯑꯩꯒꯤ ꯃꯃꯤꯡ ꯑꯥꯌꯨꯁꯤ ꯁꯤꯡꯍꯥ ꯀꯧꯏ ꯑꯗꯒꯤꯗꯤ ꯃꯥꯂꯦꯝ ꯏꯇꯩꯅ ꯏꯇꯩꯃ ꯍꯥꯏ ꯍꯦꯜꯂꯣ ꯃꯥꯂꯦꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯥꯂꯦꯝꯅ ꯇꯥꯃꯣꯗꯤ ꯍꯥꯏ ꯇꯥꯃꯣꯅ ꯊꯕꯛ ꯁꯨꯔꯤꯅꯦ ꯃꯥꯂꯦꯝ ꯍꯧꯖꯤꯛꯅꯦ ꯄꯣꯠ ꯑꯃ ꯄꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯅꯦ ꯑꯗꯨꯅ ꯃꯥ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯂꯥꯡꯂꯦꯟꯅ ꯀꯩꯕ ꯑꯩꯈꯣꯏ ꯁꯤꯗ ꯑꯌꯨꯛꯇ ꯅꯣꯡ ꯆꯨꯏꯌꯦ ꯆꯦ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯅꯦ ꯅꯣꯡꯁꯦ ꯍꯩꯊꯔꯝꯃꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯖꯤꯡꯈ ꯀꯨꯞꯄꯁꯦ ꯑꯩꯈꯣꯏꯒꯤ ꯖꯤꯡꯈ ꯀꯨꯞꯄꯒꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯇꯨꯂꯤ ꯄꯤꯕꯗꯣ ꯑꯗꯨꯗꯣ ꯄꯤꯗ꯭ꯔꯤꯑꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯅꯦ ꯃꯥꯡꯒꯣꯟꯁꯤꯒ ꯅꯣꯡꯁꯦ ꯍꯦꯛꯇ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯒꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯁ ꯑꯔꯣꯏꯕꯤꯗ ꯂꯩꯔꯝꯃꯦ ꯏꯁꯤꯡꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯇꯅ ꯑꯃꯨꯛ ꯍꯣꯠꯅꯔꯦ ꯑꯗꯒꯤꯗꯤ ꯌꯨꯝ ꯀꯨꯞꯄ ꯃꯤꯁꯇ꯭ꯔꯤꯗꯣ ꯉꯁꯤꯁꯨ ꯂꯥꯛꯇ꯭ꯔꯦꯕ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣꯏꯕ ꯃꯣꯏꯗꯣ ꯑꯗꯨꯅ ꯁꯤ ꯀꯥꯕ ꯀꯥꯕ ꯀꯨꯞꯇ ꯌꯥꯔꯣꯏꯕꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯋꯥꯏ ꯇꯩꯕꯒ ꯇꯜꯂꯦ ꯉꯝꯖꯔꯔꯣꯏ ꯋꯥꯏ ꯌꯥꯝꯅ ꯂꯥꯡꯂꯦꯟꯅ ꯀꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯑꯃꯈꯛꯁꯤꯅ ꯀꯩꯅꯣ ꯏꯄꯥ ꯀꯩꯅꯣ ꯁꯤꯅ ꯂꯥ 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 ꯒꯨꯗ ꯂꯛꯀ ꯍꯥꯏ ꯀꯅꯥꯅꯣ ꯁꯤꯅ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯅꯞ ꯑꯩꯈꯣꯏ ꯁꯅꯥ ꯃꯆꯥ ꯂꯦꯡꯒꯅꯨ ꯄ꯭ꯔꯤꯅꯞ ꯄ꯭ꯂꯦꯁꯅ ꯍꯦꯜꯂꯣ ꯍꯥꯏ ꯅꯣꯡ ꯑꯂꯣꯏꯕꯤꯗ ꯂꯥꯛꯑꯦ ꯃꯌꯥꯝ ꯒ꯭ꯔꯨꯡ 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 ꯑꯂꯣꯏꯕꯤꯗ ꯂꯥꯛꯑꯦ ꯅꯣꯡ ꯂꯣꯏꯔꯦꯗꯅ ꯑꯩ ꯅꯣꯡ ꯂꯥꯛꯑ ꯌꯥꯝ ꯇꯜꯂꯦꯕ ꯕꯤꯠ ꯂꯩꯇꯦ ꯍꯥ ꯊꯣꯏꯕꯤꯁꯅꯥ ꯍꯧꯖꯤꯛ ꯆꯨꯒꯗꯧ ꯃꯥꯜꯂꯗ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯉꯥꯡ ꯊꯕꯛ ꯑꯃ ꯉꯔꯥꯡ ꯊꯕꯛ ꯑꯃ ꯆꯠꯄꯩ ꯂꯥꯛꯍꯧꯗ꯭ꯔꯦ ꯀꯣꯟꯅ ꯑꯦꯜꯕꯤ ꯌꯦꯡꯕꯗ ꯏꯅꯝꯃꯅ ꯑꯩ ꯂꯥꯛꯇꯦꯅ ꯍꯥꯏꯕꯗꯣ ꯇꯥꯏ ꯑꯗꯨꯅꯦ ꯗꯦꯂꯤ ꯂꯥꯛꯄ ꯅꯣꯏ ꯃꯌꯥꯝꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯀꯩꯁꯥꯝꯕꯤꯔꯣꯝ ꯂꯥꯛꯑꯦ ꯏꯃꯥ ꯏꯃꯥ ꯍꯥꯏꯔꯒ ꯂꯥꯛꯑꯦ ꯀꯤꯁꯟ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯗꯒꯤꯗꯤ ꯄꯤꯅꯥ ꯄ꯭ꯂꯦꯁꯅ ꯁꯣꯔꯤ ꯑꯩ ꯂꯥꯛꯇ꯭ꯔꯤꯗꯣ ꯁꯣꯔꯤ ꯑꯣꯃꯥ ꯁꯣꯔꯤ ꯑꯩ ꯂꯥꯛꯇ꯭ꯔꯤꯗꯣ ꯍꯥꯏ ꯑꯗꯒꯤ ꯆꯖꯤ ꯍꯨꯏꯁꯦꯟ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤꯗꯨ ꯖꯤꯡꯈ ꯑꯁꯤꯒ ꯑꯩꯈꯣꯏ ꯃꯊꯛꯇ ꯁꯤ ꯖꯤꯡꯈ ꯀꯨꯞꯄꯤꯁꯦ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯀꯩꯅꯣ ꯁꯤ ꯃꯊꯛꯇ ꯖꯤꯡꯈ ꯀꯨꯞꯄꯤꯁꯦ ꯑꯌꯥ ꯕ꯭ꯂꯔ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯦ ꯑꯁꯤꯒꯤ ꯖꯤꯡꯈꯁꯦ ꯈꯪꯕ꯭ꯔꯥ ꯑꯁꯤꯗꯩ ꯇꯥꯔꯛꯏꯕ ꯅꯣꯡ ꯇꯥꯔꯒ ꯀꯩꯅꯣꯁꯤꯒ ꯁꯤꯒ ꯍꯩꯊꯔꯒ ꯑꯩꯈꯣꯏ ꯁꯤꯒ ꯃꯥꯡꯒꯣꯟꯁꯤꯗꯅꯦ ꯆꯪꯉꯛꯏꯕ ꯏꯁꯤꯡꯗꯣ ꯑꯩ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯥꯏꯅ ꯃꯤꯅ ꯌꯥꯝ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟ ꯍꯦꯜꯂꯣ ꯍꯥꯏ ꯈꯦꯂꯦꯟ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯆꯦ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅꯦ ꯉꯝꯅꯕꯗꯤ ꯌꯥꯎꯒꯦ ꯈꯟꯖꯕꯅꯦ ꯑꯗꯨꯒ ꯋꯥꯕꯅ ꯇꯞꯇꯥꯏ ꯇꯨꯝꯃꯨꯔꯦ ꯑꯗꯨꯅꯦ ꯋꯥꯔꯒꯅꯦ ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯄꯥꯡꯒꯜ ꯍꯪꯒꯠꯄꯅꯦꯕ ꯈꯦꯂꯦꯟ ꯆꯦ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯈ꯭ꯔꯒꯦ ꯈꯦꯂꯦꯟ ꯉꯁꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯀꯣꯛ ꯊꯥꯗꯐꯝ ꯈꯪꯗ꯭ꯔꯕꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯥꯗꯒꯦ ꯍꯥꯏꯔꯤꯅꯣ ꯑꯩ ꯋꯥꯏ ꯇꯩꯕꯒꯤꯗꯤ ꯍꯥꯏꯕꯤꯔꯛꯑꯅꯨ ꯏꯕꯨꯡꯉꯣ ꯉꯝꯖꯔꯔꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯎꯗꯕꯗꯤ ꯅꯠꯇꯦ ꯃꯌꯦꯛꯇꯣ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯀꯩꯝ ꯇꯧꯗꯦ ꯑꯣ ꯈꯔꯗꯤ ꯁꯦꯡꯗ꯭ꯔꯦꯅꯦꯕꯀꯣ ꯀꯩꯒꯤꯅꯣꯁꯦ ꯑꯁꯦꯡꯕ ꯉꯁꯤꯁꯦ ꯏꯁꯦꯡ ꯁꯦꯡꯗꯦ ꯀꯦꯃꯦꯔꯥꯁꯦ ꯑꯩꯈꯣꯏ ꯁꯦꯡꯉꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯒꯤ ꯃꯣꯕꯥꯏꯜꯅꯔ ꯈꯪꯗꯦꯅꯦ ꯊꯣꯏꯕꯤꯁꯅꯥ ꯈꯔ ꯁꯦꯡꯉꯕ ꯌꯦꯡꯉꯨ ꯍꯧꯖꯤꯛ
Laishram Surmila hi hello Puspa Puspa nang bukai chakhrege mana ingonda lau hai na ingonda mana ingonda tawrama ma tawise kadino se lakti laktaba mathang dagi LB ga la roi phang kai gi phangoi do no phangini ma lakti hoi nong churaga ne nong tarani khan nong taraga manggon je tawni khan badai nong ga chu haning dia asengba talle ba ngasi thabak yam kalli khangbra ngara nong thang nong tarambagi ne manggon se isingna pu taw tawre adu myam do sitoe taithoe nanthoe adagi di somna kanda u thamba jingha du sidokpani ne aduga su isingna aswa bana loire ngasi du nei aduna ngasi ai LB la roge tawine ba khangbra duwa Puspa sina ne lakta jaroi ise na haraga do ma lakpi di seune nong jam khongi bo adagi di Laisam Surmila na hi hello Surmila kainang charake adagi Khelena nungsa mangala phujan bagi male nungsa mangala phujan bagi male hai Khelen khara singa senga ba jengu hauji ai hauji khara tai thokre kaino se doi bisna na inama khanba amta oidebo mudiam leiti ai asengba khanba na matamba na ma mioi bai se ko aina oining bu amta oi phangdabani aigi life sidi adamai dum leire aigi life sidi ne aina khanba amta he thungde ai duni lai ni na kari haina po ai se popira bano khangde kari haina tambi da ma bai dai bok se khangde kai sas koi da se ta sau dui ni ba nang na pangang ta ngai pang hai ta hijil le kai nang jeng ga mai lung ne le ga di nang idea sa le tawi da kai de nang da idea ni ne sano na idea do mayam like to da ba ya please like to send bio ai jam laksa loi ge jam laksa lak sak ka thi ba si gi ma ta mai thi jal da gi di Khelena che live ngai hak ta oira su thabi da go hai ai pura thara roi na community da share tau ga na ai khalura bane ba iringe serak tu ga ne phone tau sale Puspa na chiche nang mai tau nu ai na dagi ding ha tang su thau mam ai sak jam jing ning ngai khangbra phajaraba ai gi saktam se yam yeng janing bodo Puspa na aduga ma lak ta bwani ba se sauning dra ba ma tau ise na no chana le ai mo thana lei ri ha ma na thoibi sana na senge haiba kaim tau de mayek hai Khelena 5 like done thank you Khelen thoibi sana na khalli khuding amta hek oide ba ado oisu oidre ningba thungde khanga su adum hanjan oidaba hekta khalle dagidi Khelena che filter hapro filter ga hapte thi hra ba sang se filter hapu na mu kadauni natural ni se natural thi ba saktam natural kari filter hapu do no siga kari filter hapu do no kuthi lakti sida dagidi khumana Puspa laktribo lao Puspa laiye ma kana dai ba lola lairi ba singang se handak di Puspa thabakan man bagi Puspa ka suwai jam thana phangre arambam nauba YouTube ke no bisale like kind thank you de ba tu ke de ba saka na ka gilo thui boji ki do da ka mano na hoji ka a khwai ne na ku do na ka thamado na kong pa ger la pa se karam do ita ba khuman la e che posambam maina kauraga sange posambam lakte khuman ngasi dagi di mangal na che hai welcome mangal chak sarabo kainang sarake mangal Kennedy sila e Kennedy na hi hello Kennedy
ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯐꯤꯜꯇꯔ ꯌꯥꯎꯗꯕꯅ ꯐꯖꯩ ꯐꯖꯕ꯭ꯔꯥ ꯃꯥꯒꯤ ꯗꯥꯛ ꯃꯌꯥꯝ ꯌꯦꯡꯁꯦ ꯗꯥꯛꯀꯤ ꯗꯥꯛ ꯉꯥꯛꯇꯅꯤꯁꯦ ꯎꯔꯦꯗꯅ ꯑꯩꯒꯤ ꯃꯥꯏ ꯂꯣꯏꯅ ꯊꯣꯛꯑꯦ ꯑꯗꯨ ꯗꯥꯛ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯅ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯩꯒꯤ ꯐꯅꯦꯛ ꯀꯧꯅ ꯆꯦꯜꯂꯤꯁꯤꯒ ꯑꯩ ꯀꯩꯗꯧꯔꯦ ꯗꯥ ꯑꯗꯨ ꯁꯣꯟꯗ ꯎꯗꯣ ꯀꯟꯅ ꯌꯨꯡꯒꯦꯕ ꯇꯧꯔ ꯖꯨꯒꯩ ꯇꯩꯖꯔꯒꯦ ꯑꯩ ꯀꯣꯛꯀ ꯁꯥꯖꯩ ꯍꯥꯏꯁꯤꯅꯤꯕꯣ ꯇꯧꯔꯤꯁꯦ ꯁꯣꯏꯗ꯭ꯔꯦ ꯅꯪ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯖꯣꯄꯤ ꯌꯥꯝ ꯂꯩꯕꯅꯤ ꯎꯗ ꯖꯨꯡꯒꯜ ꯃꯌꯥꯝ ꯂꯩꯕꯅꯤ ꯖꯣꯄꯤ ꯁꯅꯥ ꯊꯤꯟꯖꯅꯤ ꯑꯗꯒꯤ ꯁꯨꯄ꯭ꯔꯤꯌꯥꯅ ꯏꯆꯦꯅꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯑꯣꯏꯅꯥꯝꯒꯤ ꯂꯥꯏꯚ ꯍꯧꯔꯕꯅꯤ ꯀꯩꯕ ꯆꯠꯂꯨ ꯑꯥꯗꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯄ꯭ꯔꯦꯝꯂꯇꯥꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯄ꯭ꯔꯦꯝꯂꯇꯥ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯒꯤ ꯍꯧꯖꯤꯛꯀꯤ ꯈꯨꯂꯩꯗꯣ ꯑꯉꯥꯡꯅ ꯂꯥꯏꯔꯤꯛ ꯐꯥꯗ꯭ꯔꯒ ꯃꯥꯅ ꯄꯥꯏꯔꯒ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯏꯆꯦ ꯑꯩꯒꯤ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯕ ꯍꯥꯏꯌꯦ ꯁꯨꯄ꯭ꯔꯤꯌꯥ ꯅꯪ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯆꯦꯅꯦꯜ ꯂꯩ ꯍꯥꯏꯅ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯅꯪ ꯀꯣꯃꯦꯟꯁ ꯄꯤꯔꯛꯑꯣꯀꯣ ꯑꯗꯣ ꯀꯣꯃꯦꯟꯁꯇꯨꯒ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯀꯦꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯅ ꯌꯥꯎꯅꯤꯡꯕ ꯑꯦꯜꯕꯤ ꯌꯥꯎꯅꯤ ꯈꯨꯃꯟ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯏꯆꯦ ꯑꯣꯏꯅꯥꯝꯗ ꯂꯥꯏꯚ ꯍꯧꯔꯕꯅꯤ ꯌꯥꯎꯔꯨꯆꯣ ꯍꯥꯏ ꯈꯨꯃꯟ ꯅꯪ ꯀꯩ ꯃꯊꯧ ꯇꯥꯒꯦꯗꯣ ꯌꯥꯎꯔꯨꯆꯣ ꯍꯥꯏꯕꯒꯤ ꯌꯥꯎꯅꯤꯡꯉꯒ ꯌꯥꯎꯖꯅꯤ ꯌꯥꯎꯅꯤꯡꯗ ꯇꯣꯛꯆꯅꯤꯕ ꯅꯪꯁꯦ ꯍꯦꯛ ꯆꯪꯉꯛꯄꯗ ꯈꯟꯅꯕ ꯍꯦꯛꯇ ꯍꯧꯕ ꯃꯤꯉꯣꯟꯗ ꯈꯦꯂꯦꯟꯁꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯩ ꯄꯥꯈꯠꯂꯨꯔꯦ ꯆꯦꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯗꯨꯅꯦ ꯑꯩꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯇꯦꯛꯀꯅꯤ ꯋꯥꯗꯣ ꯇꯦꯛꯀꯅꯤ ꯉꯥꯈꯣꯕ ꯉꯥꯈꯣ ꯅꯪ ꯁꯣꯛꯀꯅꯤ ꯆꯤꯡꯖꯧ ꯏꯃꯥ ꯌꯦꯡꯉꯨꯗ ꯅꯪ ꯀꯩꯅꯣ ꯇꯧꯅꯤ ꯁꯣꯛꯀꯅꯤ ꯆꯤꯡꯖꯧ ꯑꯩꯉꯣꯟꯗꯒ ꯇꯥꯔꯛꯀꯗ꯭ꯔꯥ ꯑꯩ ꯊꯣꯛꯈ꯭ꯔꯣꯔ ꯇꯥꯔꯛꯀꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪ ꯀꯩ ꯅꯊꯧꯅꯣ ꯆꯛ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨ ꯑꯩꯒꯤ ꯈꯨꯁꯤꯅꯦ ꯍꯥꯏ ꯑꯗꯩ ꯁꯨꯄ꯭ꯔꯤꯌꯥꯅ ꯏꯀꯥꯏ ꯇꯧꯔꯤꯅꯦ ꯏꯆꯦ ꯑꯦꯗꯤꯠ ꯍꯩꯇꯅ ꯏꯀꯥꯏ ꯇꯧꯔꯤꯅꯦ ꯏꯆꯦ ꯑꯦꯗꯤꯠ ꯍꯩꯇꯅ ꯀꯩ ꯏꯀꯥꯏꯗꯣꯏꯅꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯅꯪ ꯀꯣꯃꯦꯟꯁ ꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦꯀꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦꯅꯨ ꯂꯥꯡꯒꯅꯨꯕ ꯑꯝꯇ ꯍꯥꯏ ꯑꯣꯀꯦ ꯑꯗꯨ ꯃꯤꯉꯣꯟꯗ ꯈꯔ ꯍꯧꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯂꯥꯛꯂꯣ ꯂꯥꯛꯇꯦ ꯑꯗꯒꯤ ꯃꯉꯥꯜꯅ ꯏꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯍꯥꯏ ꯉꯁꯤꯗꯤꯅꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯃꯉꯥꯜ ꯀꯦꯅꯦꯗꯤꯅ ꯇꯥꯃꯣ ꯍꯥꯏ ꯑꯝꯇ ꯍꯥꯏ ꯇꯧꯔꯝꯕꯅ ꯃꯌꯥꯝꯗ ꯅꯪꯁꯨ ꯃꯌꯥꯝ ꯑꯩ ꯇꯧꯖꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯈ꯭ꯋꯥꯡꯗ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯈ꯭ꯋꯥꯡ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯗꯥꯏ ꯃꯈ꯭ꯋꯥꯡꯁꯦ ꯈ꯭ꯋꯥꯡꯁꯤ ꯈꯛꯇꯅꯤ ꯃꯥꯏꯗꯤ ꯖꯍꯥ ꯇꯧꯕꯗ ꯈ꯭ꯋꯥꯡꯗ ꯂꯦꯡꯊꯜꯂꯦ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯈ꯭ꯋꯥꯡꯗ ꯐꯨꯖꯟꯈꯔꯦ ꯑꯗꯨꯝ ꯈ꯭ꯋꯥꯡꯗꯅꯤ ꯃꯥꯏꯗꯤ ꯃꯥꯏ ꯃꯈ꯭ꯋꯥꯡꯁꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯇꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯇꯣꯟ ꯊꯥꯡꯒꯠꯂꯣ ꯍꯥꯏꯒꯦ ꯋꯥ ꯉꯥꯡꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯅꯪ ꯈꯨꯖꯤꯗꯣ ꯍꯥꯟꯅ ꯂꯣꯏꯁꯟꯅꯕ ꯇꯧꯅꯦ ꯏꯇꯩꯅ ꯐꯣꯟ ꯇꯧꯔꯛꯑꯅꯤꯅꯦ ꯅꯪ ꯑꯁꯤ ꯍꯦꯛ ꯄꯥꯏꯕꯗꯣ ꯈ꯭ꯋꯥꯡ ꯈꯨꯖꯤ ꯆꯪꯒꯅꯤꯅꯦꯗ ꯉꯁꯤꯒ ꯇꯥꯎꯖꯔꯦ ꯅꯠꯇ꯭ꯔꯒ ꯅꯨꯡꯊꯥꯡ ꯈꯕꯥꯏꯅꯤ ꯇꯧꯔꯁꯤ ꯅꯪ ꯈꯨꯖꯤꯗꯣ ꯏꯇꯩꯅ ꯐꯣꯟ ꯇꯧꯔꯛꯑꯅꯤ ꯑꯗꯨ ꯑꯝꯇ ꯂꯣꯏꯁꯟꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯣꯕ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯃꯊꯧ ꯊꯤꯔꯤꯅꯤ ꯀꯥꯟꯅꯗꯕꯗ ꯃꯤꯗ ꯀꯧꯔꯤꯁꯦ ꯅꯣꯏꯒꯤꯗꯤ ꯃꯃꯥꯏ ꯄꯥꯟꯗꯕꯒꯤꯅꯦ ꯃꯊꯧ ꯂꯩꯇ꯭ꯔꯉꯩ ꯍꯥꯏ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯀꯤꯔꯇꯤꯅ ꯀꯩ ꯍꯥꯏꯕ ꯖꯁ ꯗꯤꯠ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯑꯣꯀꯦ
ꯑꯗꯒꯤ ꯃꯉꯥꯜꯅ ꯏꯆꯦ ꯃꯊꯦꯜ ꯃꯥꯟꯅꯩ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯀꯅꯥꯝꯗ ꯀꯧꯈꯤꯗꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯅꯥꯎꯕ ꯃꯩꯇꯩꯅ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯎꯕ꯭ꯔꯣ ꯃꯌꯥꯝ ꯌꯥꯎꯗꯦ ꯑꯩꯒꯤꯁꯤꯒ ꯃꯤ ꯎꯁꯤꯠꯇꯕꯒ ꯑꯝꯇ ꯂꯥꯛꯇꯕꯅꯤꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯑꯃꯛꯀ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯋꯦ ꯑꯅꯤꯒ ꯑꯗꯣ ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦꯕꯀꯣ ꯈꯨꯃꯟꯅ ꯑꯄꯟꯕ ꯃꯤꯁꯨ ꯌꯥꯎꯕꯣꯏꯔꯦ ꯑꯄꯟꯕ ꯃꯤꯁꯨ ꯌꯥꯎꯕꯣꯏꯔꯦ ꯑꯄꯥꯟꯕ ꯃꯤꯁꯨ ꯌꯥꯎꯕꯣꯏꯔꯦ ꯍꯥꯏꯕ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯧꯗ꯭ꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯥꯛꯆꯦꯞꯇ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯀꯩꯕ ꯈꯪꯉꯕ ꯍꯧꯗꯣꯡ ꯃꯃꯥꯏ ꯄꯥꯟꯕ꯭ꯔꯣ ꯑꯩ ꯑꯗꯩ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯈ꯭ꯋꯥꯡ ꯅꯥꯔꯗꯤ ꯄꯣꯊꯥꯕꯤꯌꯨꯀꯣ ꯏꯆꯦ ꯇꯥꯗꯣ ꯈ꯭ꯋꯥꯡꯗ ꯐꯣꯔꯁ ꯇꯧꯕꯤꯔꯨꯅꯨ ꯈ꯭ꯋꯥꯡ ꯅꯥꯕ ꯍꯧꯈ꯭ꯔꯗꯤ ꯂꯥꯏꯐ ꯇꯥꯏꯝ ꯐꯕ ꯉꯝꯗꯕꯅꯤꯀꯣ ꯑꯩ ꯄꯥꯜꯂꯕꯅꯤ ꯍꯥꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯗꯥꯗꯣ ꯑꯗꯨꯅꯤꯕ ꯃꯥꯏ ꯃꯈ꯭ꯋꯥꯡ ꯅꯥꯕꯤꯁꯦ ꯃꯣꯏꯗꯤ ꯐꯝꯃꯒ ꯅꯣꯟꯊꯔꯒ ꯁꯨꯕ ꯊꯕꯛ ꯁꯨꯕꯅꯤꯗꯅ ꯑꯗꯨꯅ ꯃꯈ꯭ꯋꯥꯡꯁꯤꯒ ꯑꯗꯨꯝ ꯃꯥꯁꯦ ꯖꯍꯥ ꯑꯃ ꯇꯧꯕꯗ ꯈ꯭ꯋꯥꯡ ꯅꯥꯏꯇ ꯍꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯅꯍꯥꯟꯋꯥꯏꯁꯨ ꯈ꯭ꯋꯥꯡ ꯅꯥꯗꯅ ꯈ꯭ꯋꯥꯡ ꯀꯨꯏꯅ ꯂꯩꯔꯨꯔꯦ ꯑꯗꯨꯅ ꯃꯥꯅ ꯖꯍꯥ ꯑꯂꯨ ꯃꯊꯥꯡ ꯊꯥꯡꯕꯁꯦ ꯑꯩ ꯌꯥꯎꯋꯦꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇꯀꯣ ꯃꯥꯅ ꯖꯍꯥ ꯑꯃ ꯇꯧꯒꯗꯕ ꯂꯩꯔꯁꯨꯅꯦ ꯃꯇꯣꯝꯗꯗꯤ ꯑꯩ ꯇꯧꯍꯟꯗꯦꯕ ꯀꯩꯅꯣ ꯃꯈ꯭ꯋꯥꯡꯗꯣ ꯑꯃꯨꯛ ꯅꯥꯅ ꯀꯨꯟꯈ꯭ꯔꯗꯤꯅꯦ ꯑꯗꯨꯒꯤ ꯀꯤꯖꯕ ꯑꯗꯨꯗꯨꯒꯤ ꯑꯗꯒꯤ ꯃꯉꯥꯜꯅ ꯏꯆꯦ ꯕꯥꯏ ꯍꯥꯏꯌꯦ ꯕꯥꯏ ꯃꯉꯥꯜ ꯕꯥꯏ ꯑꯩꯁꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯣꯏꯀꯣ ꯃꯉꯥꯜ ꯉꯁꯤꯁꯦ ꯌꯥꯝ ꯀꯨꯏꯅꯒ ꯈꯪꯗꯦ 30 ꯃꯤꯅꯤꯠꯁꯇꯪ ꯇꯧꯔꯁꯤꯔ ꯈꯪꯗꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯅꯤꯡꯗ꯭ꯔꯦꯕ ꯊꯕꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯩ ꯁꯨꯄ꯭ꯔꯤꯌꯥꯅ ꯈꯠꯅꯔꯦ ꯈꯥꯝꯕ ꯉꯝꯗꯦ ꯀꯣꯅꯨꯡ ꯖꯒꯣꯏ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯦꯠꯁꯦ ꯉꯁꯤꯗꯩ ꯌꯥꯎꯔꯨꯗ꯭ꯔꯦ ꯑꯩꯒꯤ ꯅꯦꯠ ꯄꯦꯛꯁꯨ ꯂꯣꯏꯈ꯭ꯔꯦ ꯋꯥꯏꯐꯥꯏꯁꯨ ꯌꯥꯎꯗꯕ ꯑꯗꯨꯒꯤ ꯂꯥꯏꯚ ꯌꯥꯎꯕ ꯉꯝꯗꯧ ꯃꯥꯜꯂꯨꯗ꯭ꯔꯦ ꯏꯅꯝꯃ ꯑꯇꯣꯞꯄ ꯐꯣꯟꯗꯩ ꯍꯣꯠꯁꯄꯣꯠ ꯊꯥꯔꯒ ꯂꯥꯛꯏꯅꯤ ꯍꯥꯏ ꯅꯪꯅ ꯅꯅꯝꯃꯗ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯗꯣ ꯅꯠꯇ꯭ꯔꯥ ꯅꯪ ꯖꯍꯥ ꯇꯧꯗꯅ ꯅꯪ ꯂꯥꯏꯐꯁꯦ ꯆꯪꯉꯨꯒꯦ ꯁꯤꯅꯦꯕ ꯅꯪꯅ ꯈꯜꯂꯒ ꯆꯪꯉꯛꯏꯁꯦ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯉꯁꯤ ꯄꯨꯡ ꯑꯃ ꯇꯧꯔꯔꯣꯏ ꯃꯌꯥꯝ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯇꯧꯅꯤꯀꯣ ꯍꯧꯖꯤꯛꯅꯦ 23 ꯃꯤꯅꯤꯠꯁ ꯑꯣꯏꯔꯦ ꯑꯗꯣ ꯃꯤꯅꯤꯠ 8 ꯈꯛꯇ ꯉꯥꯏꯔꯦ ꯑꯩ ꯇꯧꯒꯗꯕ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯔꯣꯏꯒꯦ ꯉꯁꯤꯁꯦꯀꯣ ꯍꯌꯦꯡꯁꯨ ꯈꯪꯗꯦꯅꯦ ꯍꯌꯦꯡꯁꯨ ꯌꯨꯝꯁꯪ ꯀꯥꯕ ꯑꯃ ꯆꯠꯀꯗꯕ ꯂꯩꯌꯦꯕ ꯍꯌꯦꯡꯁꯨ ꯌꯦꯡꯒꯅꯤ ꯑꯖꯀꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏ ꯅꯨꯡꯁꯤꯗꯦ ꯑꯩꯉꯣꯟꯗꯔꯣ ꯅꯪꯅ ꯅꯨꯡꯁꯤꯗꯦ ꯑꯩꯁꯦ ꯄꯨꯁꯄꯥ ꯂꯥꯛꯇ꯭ꯔꯦ ꯐꯣꯟ ꯊꯝꯈꯤꯒꯦ ꯅꯥꯀꯣ LB ꯇꯧꯕ ꯂꯣꯏꯈꯤꯒꯦ ꯅꯥꯀꯣ ꯂꯣꯏꯔꯦ ꯅꯪ ꯀꯩꯗꯧꯕꯩ ꯌꯦꯡꯉꯣ ꯑꯉꯥꯡ ꯅꯪ ꯑꯩꯅ ꯉꯁꯤ ꯑꯗꯒꯤ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯗꯩ ꯃꯉꯥꯜꯅ ꯏꯆꯦ ꯅꯧꯄꯥ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯏꯆꯦꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯉꯥꯜ ꯅꯪꯒꯤ ꯑꯆꯤꯟꯕꯗꯣ ꯇꯧꯊꯨꯔꯣ ꯀꯣ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯥꯏ ꯅꯆꯦꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦꯗꯧꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯄꯥꯁꯨ ꯂꯩꯇꯦꯕꯀꯣ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯄꯥꯁꯨ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯏꯅꯥꯎꯅꯨꯄꯤꯁꯨ ꯂꯩꯇꯦꯕ ꯑꯩꯒꯤꯅꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯥꯏꯅ ꯀꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯨꯃꯟꯅ ꯆꯦꯅꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏ ꯈꯨꯃꯟ ꯉꯁꯤꯅꯦ ꯀꯩꯅꯣ ꯆꯥꯏ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯏꯕꯥꯏ ꯊꯕꯛ ꯀꯟꯕ ꯃꯥꯜꯂꯤ ꯅꯣꯏ ꯏꯕꯥꯏ ꯊꯕꯛꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯊꯕꯛ ꯀꯟꯕ ꯃꯥꯁꯦ ꯊꯕꯛ ꯀꯜꯂꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯥꯁꯦ ꯃꯥꯏ ꯊꯕꯛꯁꯦ ꯂꯣꯏꯅꯕ ꯂꯥꯛꯅꯕꯗꯅꯦ ꯈꯪꯕ꯭ꯔꯥ ꯌꯨꯝꯒꯤ ꯊꯕꯛꯁꯦ ꯀꯌꯥ ꯌꯥꯎꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯕꯅꯤꯅꯅꯦ ꯑꯩ ꯁꯤꯗꯣꯔꯦ ꯍꯥꯏꯁꯤꯅꯤ ꯃꯉꯥꯜꯅ ꯏꯆꯦ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯌꯦ ꯆꯠꯂꯣ ꯃꯉꯥꯜ ꯕꯥꯏ ꯃꯉꯥꯜ ꯍꯌꯦꯡ ꯎꯅꯔꯁꯤ
ꯊꯣꯏꯕꯤꯁꯅꯥꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ ꯅꯦꯠ ꯄꯦꯛ ꯍꯥꯞꯄꯤꯔꯛꯏꯁꯦ ꯃꯊꯧꯗꯤ ꯂꯩꯇꯦ ꯗꯀꯣ ꯁꯩꯇꯥ ꯑꯁꯤꯅ ꯑꯩꯁꯦ ꯃꯤꯒꯤ ꯇꯧꯕꯤꯃꯟ ꯈꯪꯗꯕꯤ ꯇꯥꯗꯣꯏꯅꯤ ꯑꯗꯨꯅ ꯍꯥꯞꯄꯤꯕꯒ ꯄꯥꯝꯖꯗ꯭ꯔꯦ ꯍꯤꯒꯠꯂꯛꯏꯁꯦ ꯐꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯗꯕꯤꯗ ꯁꯥꯠꯀ ꯍꯥꯞꯆꯜꯂꯛꯏꯗꯣ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯒ ꯂꯩꯖꯗꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯇꯨꯀꯣ ꯚꯤꯗꯤꯑꯣꯁ ꯋꯥꯔꯜꯅ ꯅꯦꯅꯦꯁꯦ ꯂꯥꯏꯚ ꯂꯣꯏꯗꯣꯏꯔꯣ ꯅꯦꯅꯦꯁꯦ ꯂꯥꯏꯚ ꯂꯣꯏꯗꯣ ꯑꯩ ꯀꯩꯅꯣꯗ ꯂꯣꯏꯁꯤꯜꯂꯅꯤ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯇꯧꯅꯤ ꯉꯁꯤ ꯀꯨꯏꯅ ꯇꯧꯔꯣꯏ ꯉꯁꯤ ꯀꯦꯅꯦꯗꯤꯅ ꯏꯇꯩꯃ ꯇꯥꯃꯣ ꯊꯕꯛ ꯁꯨꯔꯤꯌꯦ ꯀꯦꯅꯦꯗꯤ ꯍꯧꯖꯤꯛꯇ ꯂꯥꯛꯏꯁꯣ ꯄꯨꯁꯄꯥ ꯆꯦ ꯅꯨꯡꯁꯤꯕꯅ ꯀꯥꯏ ꯅꯨꯡꯁꯤꯔꯅꯤ ꯉꯁꯥꯏꯗꯒꯤ ꯂꯥꯛꯇ꯭ꯔꯒ ꯑꯣꯖꯥ ꯏꯆꯦ ꯕꯤꯅꯥꯅꯦ ꯐꯣꯟ ꯇꯧꯁꯜꯂꯛꯏꯅꯦ ꯊꯥꯡꯒꯠꯄ ꯌꯥꯔꯔꯣꯏ ꯃꯥ ꯂꯥꯛꯑꯣ ꯍꯥꯏꯔꯤꯅꯦ ꯑꯩꯉꯣꯟꯗ ꯂꯥ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯔꯤꯅꯦ ꯃꯥ ꯂꯥꯛꯑꯣ ꯍꯥꯏꯔꯛꯇꯣꯏꯅꯦ ꯈꯪꯉꯤ ꯑꯩ ꯁꯤꯗ ꯇꯧꯁꯟꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯕꯥꯔ ꯃꯥ ꯇꯧꯔꯒ ꯂꯩꯔꯅꯦꯕ ꯍꯥ ꯑꯩ ꯁꯤꯗꯩ ꯇꯧꯔꯒꯦ ꯇꯣꯏꯕ ꯑꯝꯇꯪ ꯉꯥꯏꯈꯣꯗ ꯅꯪꯒꯤꯁꯤꯕꯨ ꯀꯗꯣꯟꯗꯩ ꯄꯨꯊꯣꯛꯀꯦꯒ ꯈꯪꯗꯦ ꯕꯤꯅꯥꯔꯥꯅꯤ ꯕꯤꯅꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯣꯖꯥ ꯏꯆꯥꯊꯣꯏꯕꯤ ꯁꯤꯂꯥ ꯆꯪꯉ ꯂꯥꯎ ꯄꯄꯥꯗ ꯀꯩꯅꯣ ꯇꯧꯔꯣ ꯑꯁꯤ ꯐꯣꯟꯁꯦ ꯃꯥꯟꯊꯣꯏꯕꯤꯅꯥꯗ ꯐꯣꯟ ꯇꯧꯍꯜꯂꯣ ꯌꯥꯎꯗꯦ ꯑꯣ ꯍꯣꯏꯅꯦ ꯊꯥꯡꯒꯠꯄ ꯌꯥꯕ ꯁꯤꯗ ꯃꯌꯥꯝ ꯃꯌꯨꯝꯁꯤꯗ ꯀꯣꯜ ꯂꯥꯛꯏꯀꯣ ꯑꯗꯨꯒꯤ ꯊꯧꯔꯤꯅꯤ ꯑꯗꯒꯤ ꯁꯨꯄ꯭ꯔꯤꯌꯥꯅ ꯀꯁꯥꯔꯂꯣꯝꯒꯤ ꯌꯨꯇꯨꯕꯔ ꯃꯧ ꯂꯣꯏ ꯅꯨꯡꯁꯤ ꯅꯈꯣꯏꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯧ ꯑꯃ ꯑꯣꯏꯅ ꯇꯝꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯀꯟꯕ ꯆꯦꯛꯁꯤꯟꯕ ꯌꯥꯝ ꯑꯣꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯄ꯭ꯔꯤꯌꯥ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯍꯥꯏꯔꯒ ꯃꯔꯩ ꯇꯤꯡꯊꯣꯛꯈ꯭ꯔꯦ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯅꯪ ꯀꯧꯕꯗ ꯁꯤꯗꯣꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯆꯦ ꯑꯅꯨꯅ ꯀꯧꯔꯤꯔꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯆꯦ ꯑꯅꯨꯅ ꯑꯗꯨꯅꯤꯕ ꯉꯁꯥꯏꯗꯒꯤ ꯅꯪ ꯀꯧꯔ ꯅꯪꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯒ ꯑꯗꯒꯤꯗꯤ ꯅꯪ ꯂꯨꯝꯃꯒ ꯇꯥꯔꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯈꯪꯉꯤꯅꯦ ꯑꯗꯒꯤꯗꯤ ꯀꯦꯅꯦꯗꯤꯅ ꯏꯇꯩꯃ ꯇꯥꯃꯣ ꯊꯕꯛ ꯁꯨꯔꯤꯌꯦ ꯀꯦꯅꯦꯗꯤ ꯅꯤꯇꯨꯀꯨꯅ ꯑꯣ ꯑꯗꯨꯅꯦꯕ ꯂꯥꯏꯚ ꯌꯦꯡꯕ ꯁꯤꯡꯒꯤ ꯉꯛꯇꯤ ꯂꯥꯏꯚ ꯌꯦꯡꯕ ꯆꯪꯉꯛꯇ ꯉꯥꯏꯔꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯅꯣꯏꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯠꯀ ꯄꯥꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯉꯁꯤꯁꯦ ꯂꯥꯏꯚ ꯂꯥꯛꯑꯣꯏ ꯍꯥꯏꯐꯦꯠ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯩ ꯋꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏ ꯑꯗꯨꯅꯦꯅꯦ ꯄꯣꯠꯁꯝꯕꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯦ ꯑꯃꯨꯛꯀ ꯀꯧꯔꯛꯑꯦꯁꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯒꯤꯅꯦ ꯌꯨꯝꯁꯪ ꯀꯥꯗꯣꯔꯤꯕ ꯍꯌꯦꯡꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯤꯗꯣ ꯌꯥꯝ ꯂꯩꯖꯗꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯌꯦꯕ ꯏꯆꯦꯗꯨꯒ ꯁꯤ ꯑꯃꯇ ꯐꯝꯃꯛꯀꯅꯨ ꯄ꯭ꯂꯤꯖ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯌꯦꯕ ꯏꯆꯦꯗꯨꯒ ꯈꯪꯕ꯭ꯔꯥ ꯃꯥꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯖꯕ ꯑꯗꯨꯗꯨꯅ ꯏꯆꯦꯗꯨꯒꯤ ꯊꯕꯛꯇꯣ ꯌꯥꯎꯕꯤꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯌꯥꯎꯔꯨꯔꯦ ꯆꯥꯛ ꯊꯣꯡꯕ ꯑꯃꯒ ꯆꯠꯅꯖꯥꯔꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯧꯔꯛꯏꯕꯀꯣ ꯑꯝꯇꯪꯒ ꯂꯥꯛꯎ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯇꯣꯔꯕꯅꯤ ꯄꯨꯡꯈꯥꯏ ꯑꯃꯇꯅꯤ ꯇꯧꯗꯣꯏꯁꯦ ꯀꯨꯏꯅ ꯇꯧꯔꯔꯣꯏꯕ ꯋꯥꯁꯨ ꯋꯥꯔꯦ ꯑꯌꯨꯛꯇꯩ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯗꯤ ꯂꯤꯞꯁꯇꯤꯛ ꯗꯨꯔꯁꯤꯅꯥꯅ ꯂꯩꯖꯗꯦ ꯆꯦ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏ ꯃꯃꯥ ꯑꯩ ꯑꯦꯜꯕꯤ ꯇꯧꯏꯁꯤꯅꯤ ꯗꯨꯔꯁꯤꯅꯥ ꯊꯣꯏꯕꯤꯁꯅꯥꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯅꯝꯃ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯏꯆꯦ ꯑꯃꯒꯤ ꯌꯨꯝꯁꯪ ꯀꯥꯗꯣꯔꯤꯕ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏ ꯇꯧꯒꯅꯣ ꯍꯌꯦꯡ ꯀꯥꯗꯣꯏꯕ ꯑꯗꯨꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯃꯥꯗꯣ ꯑꯗꯣ ꯑꯩꯉꯣꯟꯗꯅꯦ ꯈꯔ ꯊꯕꯛ ꯌꯥꯎꯕꯤꯔꯔꯥꯎ ꯍꯥꯏꯅ ꯀꯧꯔꯛꯏꯕ ꯑꯩꯁꯨ ꯆꯠꯇꯣꯏꯕ ꯉꯁꯥꯏ ꯑꯃꯨꯛ ꯆꯠꯅ ꯌꯥꯎꯔꯨꯔꯦ ꯍꯜꯂꯛꯑꯦ ꯋꯥꯕꯅ ꯑꯩꯅ ꯈꯜꯂꯤꯕ ꯉꯁꯤꯁꯦ ꯑꯦꯜꯕꯤ ꯇꯧꯔꯔꯣꯏꯒꯦ ꯌꯥꯝ ꯋꯥꯔꯦꯅꯅꯦ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯦ ꯆꯤꯆꯦ ꯉꯥꯛꯇ ꯑꯣꯏꯁꯨ ꯂꯥꯛꯇ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯥꯅ ꯉꯥꯡꯉꯛꯑꯦꯕ ꯑꯗꯨꯒꯤ ꯑꯩ ꯂꯥꯛꯏꯅꯤ ꯑꯗꯣ ꯑꯩꯒꯤ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯂꯥꯛꯑꯝꯃꯒꯦ ꯉꯁꯤ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯝꯃꯔꯣꯏꯒꯦꯕꯀꯣ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯁꯦ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛ ꯂꯩꯖꯗꯦ ꯑꯗꯨꯒꯤ ꯂꯤꯞꯁꯇꯤꯛ ꯂꯩꯅ ꯃꯥ ꯄꯔ ꯂꯣꯏꯅꯤ ꯃꯁꯤꯅ ꯇꯧꯔꯛꯏꯁꯦ ꯆꯠꯂꯣ ꯂꯥꯏꯕꯥ ꯆꯠꯂꯣ ꯀꯥꯟꯅꯗꯕꯗ ꯑꯣꯏꯇ꯭ꯔꯪ ꯐꯨꯅꯤꯡꯕꯅ ꯃꯆꯥꯊꯣꯏꯕꯤ ꯅꯪ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛ ꯄꯣꯠꯁꯝꯕꯝꯅ ꯑꯗꯨꯅꯤ ꯏꯆꯦ
ꯂꯩꯔꯛ ꯂꯩꯀꯥꯏ ꯄꯥꯟꯕ ꯍꯥꯏꯁꯦ ꯇꯧꯅꯗꯕ ꯌꯥꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯑꯗꯨꯅꯤꯅꯦ ꯄꯣꯠꯁꯝꯕꯝ ꯑꯩꯈꯣꯏꯁꯨ ꯖꯣꯟ ꯂꯩꯖꯗꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯤꯗꯣ ꯗꯥꯒꯩ ꯈꯛꯇꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯖꯍꯥ ꯑꯃ ꯇꯧꯕꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯃꯊꯧ ꯇꯥꯏꯅ ꯑꯩꯈꯣꯏꯁꯨꯀꯣ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯃꯤꯁꯨ ꯂꯥꯛꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯄꯨꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯏꯕꯦꯝꯃ ꯃꯧ ꯑꯣꯏꯕ ꯀꯥꯏꯁꯦ ꯂꯨꯗ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯕꯛ ꯉꯥꯏꯍꯥꯛ ꯇꯥꯛꯄꯤꯔꯨꯒꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯅ ꯑꯌꯨꯁꯤ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ ꯍꯥꯏ ꯀꯥꯔꯟꯗꯅꯤ ꯃꯥꯏꯗꯤ ꯅꯥꯎꯆꯥꯅ ꯄꯣꯠꯁꯝꯕꯝ ꯖꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯃꯌꯥꯝ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯍꯌꯦꯡ ꯐꯖꯅ ꯁꯥꯟꯅꯁꯤ ꯋꯥꯔꯤ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯔꯝꯃꯣ ꯑꯩ ꯏꯆꯦꯁꯤꯅ ꯐꯣꯟ ꯇꯧꯅ ꯀꯧꯔꯛꯑꯦꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤ ꯑꯦꯜꯕꯤ ꯂꯥꯛꯑꯔꯣꯏꯒꯦ ꯍꯥꯏꯁꯦ ꯄꯨꯁꯄꯥ ꯈꯪꯕ꯭ꯔꯥ ꯈ꯭ꯋꯥꯡꯁꯨ ꯌꯥꯝ ꯅꯥꯏꯌꯦ ꯑꯁꯦꯡꯕ ꯕꯕꯥꯏ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯔꯝꯃꯣ ꯍꯌꯦꯡ ꯎꯅꯔꯁꯤꯀꯣ ꯑꯩ ꯂꯛꯈꯤꯄꯨꯔꯒꯤꯅꯦ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯅ ꯂꯛꯈꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯌꯦ ꯅꯥꯎꯆꯥ ꯕꯕꯥꯏ ꯊꯣꯏꯕꯤꯁꯅꯥ ꯕꯕꯥꯏ ꯈꯨꯃꯟ ꯕꯕꯥꯏ ꯄꯨꯁꯄꯥ ꯑꯩ ꯉꯝꯃꯔꯣꯏꯗ ꯆꯦ ꯄꯣꯠꯁꯝꯕꯝ ꯆꯦ ꯑꯅꯨ ꯊꯔꯣꯏ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯍꯥꯏ ꯅꯪ ꯉꯁꯤꯇ ꯌꯦꯡꯉꯤꯔꯣ ꯑꯩꯅ ꯅꯪꯒꯤ ꯔꯤꯀ꯭ꯋꯦꯁꯇꯤ ꯇꯧꯔꯛꯏꯗꯣ ꯅꯍꯥꯟ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯕꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ ꯍꯥꯏ ꯑꯗꯩ ꯄꯨꯁꯄꯥꯅ ꯆꯠꯈꯤꯅꯨ ꯍꯥꯏ ꯄꯨꯁꯄꯥ ꯑꯩ ꯆꯠꯇꯕ ꯌꯥꯗꯦ ꯑꯗꯨꯗꯨꯅꯅꯤ ꯆꯤꯆꯦꯅ ꯍꯥꯏꯗꯣ ꯉꯁꯥꯏ ꯑꯩ ꯂꯥꯛꯑꯔꯣꯏꯒꯦ ꯉꯁꯤꯗꯣ ꯂꯥꯛꯑꯔꯣꯏꯒꯦꯅ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪ ꯊꯥꯔꯝꯃꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯣ ꯅꯪꯅ ꯀꯟꯅ ꯍꯥꯏꯕꯒꯤ ꯂꯥꯛꯏꯅꯦꯕ ꯅꯪꯅ ꯅꯆꯦꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯁꯦ ꯎꯅꯤꯡꯉꯤꯒ ꯍꯥꯏꯗꯨꯒ ꯂꯥꯛꯄ ꯋꯥꯅꯤ ꯑꯁꯦꯡꯕ ꯑꯗꯒꯤꯗꯤ ꯁꯔꯃꯥ ꯁꯤꯛꯁꯇ ꯂꯥꯛꯑꯦ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯁꯔꯃꯥ ꯀꯨꯏꯔꯦꯗ ꯎꯅꯗꯕ ꯊꯣꯏꯕꯤꯁꯅꯥꯅ ꯕꯥꯏ ꯂꯣꯏꯔꯣ ꯍꯌꯦꯡ ꯅꯩꯔꯁꯦ ꯏꯅꯃ ꯑꯗꯨꯅ ꯍꯌꯦꯡ ꯅꯩꯊꯔꯁꯦ ꯍꯌꯦꯡ ꯌꯨꯝꯁꯪ ꯀꯥꯕꯒꯤ ꯃꯐꯝꯗ ꯀꯩꯒꯨꯝꯕ ꯃꯇꯝꯗꯣ ꯑꯣꯏꯇꯥꯔꯒꯗꯤ ꯑꯥꯗꯒꯤ ꯑꯗꯨꯝ ꯑꯦꯜꯕꯤ ꯊꯥꯔꯛꯀꯦꯕ ꯑꯩ ꯃꯆꯥ ꯊꯣꯏꯕꯤ ꯇꯧꯅꯨ ꯑꯁꯦꯡꯕ ꯑꯩ ꯃꯃꯥ ꯁꯥꯎꯔꯛꯀꯅꯤ ꯄꯨꯁꯄꯥꯅ ꯕꯥꯏ ꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯇꯧꯁꯅ ꯑꯗꯒꯤ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯍꯥꯏꯔꯦ ꯄꯨꯁꯄꯥꯅ ꯉꯔꯥꯡ ꯌꯦꯡꯈ꯭ꯔꯦ ꯍꯥꯏꯔꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯠꯁꯥ ꯃꯨꯛꯕꯥꯡꯗꯣ ꯈꯨꯃꯟꯅ ꯃꯆꯥ ꯊꯣꯏꯕꯤ ꯑꯩꯒꯤ ꯐꯣꯇꯣ ꯌꯦꯛꯄꯤꯔꯣꯀꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯌꯦꯛꯍꯜꯂꯒꯦ ꯈꯨꯃꯟ ꯃꯥ ꯃꯇꯝ ꯈꯔ ꯆꯪꯒꯅꯦꯕ ꯑꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒꯅꯦ ꯌꯦꯛꯍꯜꯂꯛꯑꯒꯦ ꯁꯔꯃꯥ ꯁꯤꯁꯇꯔꯅ ꯆꯦ ꯀꯨꯏꯔꯦ ꯎꯗꯕ ꯑꯩꯈꯣই ꯅꯨꯄꯥ ꯅꯐꯥꯎ ꯍꯥꯏꯔꯦ ꯃꯣꯏ ꯍꯁꯕꯦꯟ ꯋꯥꯏꯐꯁꯦ ꯀꯨꯏꯔꯦ ꯎꯗꯕ ꯀꯥꯏꯅ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯑꯣꯀꯦ ꯆꯦꯅꯨ ꯍꯥꯏ ꯆꯥꯆꯥ ꯄꯨꯁꯄꯥ ꯀꯔꯝꯕ ꯀꯂꯔ ꯇꯩꯕꯤꯔꯛꯎꯒꯦ ꯊꯦꯡꯉꯦ ꯍꯥꯏꯕꯤꯔꯛꯑꯣ ꯈꯨꯃꯟꯅ ꯌꯦꯛꯄ ꯂꯣꯏꯔꯛꯄꯗ ꯒꯤꯐ ꯑꯃ ꯄꯤꯕꯤꯔꯛꯀꯦ ꯍꯥꯏ ꯄꯤꯔꯛꯇꯁꯨ ꯌꯥꯏꯗ ꯈꯨꯃꯟ ꯂꯨꯄꯥ 500 ꯗꯤꯃꯥꯟ ꯇꯧꯔꯒꯦꯔꯣ ꯅ ꯕꯕꯥꯏ ꯃꯌꯥꯝ ꯁꯔꯃꯥ ꯁꯤꯁꯇꯔ ꯑꯩ ꯉꯁꯤ ꯈꯛꯇꯪ ꯖꯥꯡꯉꯦꯀꯣ ꯊꯣꯏꯕꯤꯁꯅꯥ ꯀꯔꯝꯕ ꯀꯂꯔ ꯄꯥꯝꯃꯤꯇ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯔꯣ ꯑꯩꯅ ꯇꯩꯔꯤꯁꯦ ꯈꯛꯇ ꯃꯥꯒꯤ ꯁꯤꯒꯤ ꯀꯂꯔ ꯃꯥꯅ ꯃꯌꯥꯝꯅ ꯌꯦꯡꯍꯜꯂꯤꯁꯦ ꯀꯔꯝꯕ ꯀꯂꯔ ꯄꯥꯝꯒꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯦꯁꯦ ꯁꯦꯇꯥꯡ ꯑꯇꯩ ꯈꯔꯀꯅꯨ ꯈꯨꯃꯟꯅ ꯕꯥꯏ ꯆꯦꯅꯨ ꯍꯥꯏ ꯑꯖꯩ ꯁꯔꯃꯥꯅ ꯕꯥꯏ ꯆꯦ ꯍꯥꯏ ꯑꯗꯨꯅꯦ ꯁꯔꯃꯥ ꯑꯩ ꯉꯁꯤ ꯈꯛꯇꯪ ꯊꯨꯔꯦꯀꯣ ꯉꯁꯤꯁꯦ ꯊꯕꯛ ꯌꯥꯝ ꯂꯩꯕꯒꯤꯅꯤ ꯇꯩꯕꯤꯔꯛꯑꯒꯦ ꯑꯗꯩꯗꯤ ꯁꯔꯃꯥ ꯁꯤꯁꯇꯔꯅ ꯅꯦꯅꯦꯅ ꯄꯤꯡ ꯍꯥꯏꯌꯦ ꯑꯇꯩꯗꯤ ꯅꯦꯅꯦ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯆꯥꯆꯥ ꯄꯨꯁꯄꯥ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯆꯥꯆꯥ ꯄꯣꯠꯁꯝꯕꯝ ꯍꯥꯏꯔꯣ ꯀꯂꯔꯁꯦ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯒꯤꯁꯦ ꯅꯦꯅꯦ ꯊꯣꯏꯕꯤꯁꯅꯥ ꯔꯦꯠ ꯄꯥꯝꯃꯦ ꯍꯥꯏꯔꯦ ꯇꯤꯗꯤ ꯐꯖꯅ ꯍꯥꯏꯌꯨ ꯀꯩꯅꯣꯅꯦ ꯀꯩꯃꯥꯏꯅ ꯂꯥꯎꯅꯕ꯭ꯔꯅꯦ ꯀꯩꯅꯣ ꯑꯇꯩ ꯆꯥꯆꯥ ꯄꯨꯁꯄꯥꯁꯨ ꯀꯧꯔꯣ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯆꯥꯆꯥ ꯄꯨꯁꯄꯥ ꯍꯥꯏꯕꯤꯔꯝꯃꯣ ꯆꯥꯆꯥ ꯄꯣꯠꯁꯝꯕꯝꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯦꯜꯕꯤꯁꯦ ꯆꯥꯆꯥ ꯄꯨꯁꯄꯥ ꯍꯥꯏꯔꯦ ꯄꯤꯡ ꯄꯤꯡ ꯀꯂꯔ ꯀꯂꯔ ꯌꯦ ꯄꯤꯡ ꯀꯂꯔ ꯇꯩꯕꯤꯔꯛꯑꯣ ꯑꯗꯩ ꯆꯥꯆꯥ ꯄꯣꯠꯁꯝꯕꯝꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯆꯥꯆꯥ ꯄꯣꯠꯁꯝꯕꯝꯁꯨ ꯍꯥꯏꯔꯝꯃꯣ ꯆꯥꯆꯥ ꯄꯣꯠꯁꯝꯕꯝꯗꯤ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯀꯀꯥ ꯈꯨꯃꯟ ꯍꯥꯏꯕꯤꯔꯣ ꯀꯀꯥ ꯈꯨꯃꯟꯁꯨ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯃ ꯀꯀꯥ ꯈꯨꯃꯟꯁꯤꯁꯨ ꯅꯤꯡꯁꯤꯡꯉꯦ ꯀꯀꯥ ꯈꯨꯃꯟ ꯁꯛ ꯐꯖꯕꯁꯤ ꯅꯤꯡꯁꯤꯡꯉꯛꯏꯕ ꯃꯥꯒꯤ ꯃꯃꯤꯠꯇ ꯇꯩꯕꯤꯗꯣꯏꯅꯦꯅꯦ ꯀꯀꯥ ꯈꯨꯃꯟꯒꯤ
ꯑꯗꯩ ꯁꯤꯜꯀꯤꯁꯤꯅ orange ꯍꯥꯏ ꯀꯦꯅꯦꯗꯤꯅ ꯏꯇꯩꯃ ꯕꯥꯏ ꯕꯥꯏ ꯀꯦꯅꯦꯗꯤ ꯕꯥꯏ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯑꯣ ꯆꯥꯆꯥ ꯄꯣꯠꯁꯝ ꯆꯠꯈ꯭ꯔꯦ ꯀꯀꯥ ꯈꯨꯃꯟꯁꯨ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯕꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯦꯀꯞ ꯌꯥꯝ ꯐꯖꯔꯦ ꯕꯥꯏ ꯄꯣꯠꯁꯝꯒ ꯀꯩꯅꯣꯒ ꯈꯨꯃꯟꯒ ꯆꯠꯈ꯭ꯔꯦ ꯕꯥꯏ ꯇꯧꯔ ꯃꯆꯥ ꯕꯥꯏ ꯇꯧꯔꯁꯦ ꯃꯃꯥ ꯃꯥꯟꯗꯧꯅ ꯀꯧꯔꯦ ꯕꯥꯏ ꯇꯧ ꯍꯥꯏꯗꯤ ꯕꯥꯏ ꯇꯧ ꯕꯥꯏ ꯃꯌꯥꯝ ꯍꯌꯦꯡ ꯎꯅꯔꯁꯤꯀꯣ ꯁꯨꯄꯤꯌꯥꯅ ꯕꯦꯝꯃꯁꯦ ꯌꯥꯝ ꯍꯩꯔꯦꯅꯦ ꯍꯥꯏꯌꯦ ꯍꯩꯕꯅ ꯂꯣꯏꯔꯦ ꯃꯥ ꯀꯥꯏ ꯑꯣꯏꯔꯒꯦꯀꯣ ꯃꯌꯥꯝ ꯉꯁꯤ ꯈꯛꯇꯪ ꯂꯥꯡꯉꯦ